ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗꯒꯤ ꯀꯟꯇꯦꯅꯔꯗ ꯊꯥꯎ ꯂꯧꯕ ꯑꯃꯁꯨꯡ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ CAFNPDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯁꯤ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯆꯥꯠꯀꯤ ꯀꯨꯀꯤꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ, ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯏꯁꯀꯣꯔꯠ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯌꯧꯍꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯕꯟ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯃꯥꯄꯨꯔꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯃꯗꯤ ꯍꯩ ꯔꯥ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛ ꯀꯌꯥ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯔꯣꯡ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯃꯅꯥꯛꯇ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯄꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐ꯭ꯔꯟꯠꯅ ꯁꯤꯟꯗꯨꯅ ꯇꯨ ꯁꯦꯚ ꯃꯅꯤꯄꯨꯔ ꯐ꯭ꯔꯣꯝ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗ ꯂꯥꯛꯂꯤꯕ ꯃꯦ 24ꯗ ꯕꯥꯏꯛ ꯔꯦꯂꯤ ꯑꯃ ꯆꯠꯀꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯌꯨꯊ ꯑꯃꯁꯨꯡ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤꯅ ꯐꯥꯈꯤꯕ ꯅꯥꯒꯥ 6 ꯊꯥꯗꯣꯔꯛꯅꯕ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯍꯌꯦꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯒꯗꯧꯔꯤ꯫ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯇꯒꯤ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯂꯥꯌꯣꯟ ꯚꯥꯏꯐꯩꯗ ꯀꯨꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯅꯝꯗꯨꯅ ꯒꯥꯔꯤ ꯈꯥꯝꯍꯜꯂꯒ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯁꯤꯡ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯟ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯀꯟ ꯚꯤꯂꯦꯖꯇꯒꯤ ꯅꯥꯝꯗꯥꯏꯂꯣꯡ ꯚꯤꯂꯦꯖ ꯒꯦꯠ ꯐꯥꯎꯕ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯀꯟ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯦꯔꯤꯁ ꯇ꯭ꯌꯨꯃꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯅꯥꯒꯥ ꯃꯆꯥ 6 ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯅꯥꯒꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯪꯊꯧ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯥꯒꯥ ꯋꯨꯃꯟ ꯌꯨꯅꯤꯌꯟꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯗꯤꯃꯥꯟꯗ ꯑꯅꯤꯈꯛ ꯇꯧꯒꯅꯤ꯫ ꯗꯤꯃꯥꯟꯗ ꯑꯃꯅ ꯍꯣꯁꯇꯦꯖ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯤꯃꯥꯟꯗ ꯑꯃꯗ ꯂꯩꯂꯣꯟ ꯚꯥꯏꯐꯩ ꯚꯤꯂꯦꯖꯇ ꯅꯥꯒꯥꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯟꯅꯕꯁꯤꯡ, ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯀꯤ ꯀꯦꯗꯔꯁꯤꯡ ꯐꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ 6 ꯑꯗꯨꯒ ꯐꯥꯃꯤꯟꯅꯔꯨꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏꯕꯨ ꯂꯩꯂꯣꯟ ꯚꯥꯏꯐꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯈꯨꯟꯖꯥꯁꯤꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯇꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯧꯔꯒ ꯃꯈꯣꯏꯅ ꯁꯤꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯂꯣꯟ ꯚꯥꯏꯐꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯐꯥꯔꯒ ꯃꯈꯣꯏꯅ ꯁꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕꯗ ꯁꯤꯡꯒꯥꯏꯕ 2 ꯑꯃꯁꯨꯡ ꯌꯣꯠꯄꯥꯛ ꯌꯥꯎꯈꯤꯕꯅ ꯍꯥꯜꯂꯝꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ꯫ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯂꯤꯇꯔꯗ ꯄꯩꯁꯥ 90 ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯑꯣꯏꯜ ꯀꯝꯄꯦꯅꯤꯁꯤꯡꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯂꯤꯇꯔꯗ ꯄꯩꯁꯥ 90ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯦ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯁꯨ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯈꯤꯕꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯠꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 3 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯄꯨꯟꯕ ꯃꯁꯤꯡ 39 ꯁꯨꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤꯒꯤ ꯄꯣꯖꯤꯇꯤꯚ ꯃꯁꯤꯡ 3 ꯍꯦꯟꯒꯠꯂꯛꯇꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯡꯒꯤꯅ ꯅꯥꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯁꯨꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ 2ꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯇ ꯃꯤꯑꯣꯏ 18 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 8 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯕ ꯂꯩꯇ꯭ꯔꯤ꯫ ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯃꯈꯜ ꯑꯁꯤ ꯑꯦꯟꯗꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯡ ꯑꯃꯣꯝ ꯃꯈꯜ ꯑꯃꯅ ꯁꯟꯗꯣꯛꯄꯅꯤ꯫ ꯑꯅꯥꯕ ꯃꯤ ꯑꯃꯗ ꯀꯥꯡ ꯃꯈꯜ ꯑꯁꯤꯅ ꯆꯤꯛꯄꯗ ꯚꯥꯏꯔꯁ ꯑꯁꯤ ꯀꯥꯡ ꯑꯗꯨꯗ ꯌꯥꯎꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯀꯥꯡ ꯑꯗꯨꯅ ꯅꯥꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯤꯛꯄꯗ ꯚꯥꯏꯔꯁ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯪꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯗꯒꯤ 14ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯏ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯁꯨ ꯍꯟꯗꯣꯛꯎ꯫ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ
indefinite hunger strike ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯈꯥꯏꯗꯦꯝ ꯖꯦꯅꯤꯐꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 5 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫